Neet exam amasung Manipur gi Hingsagi Matangda Mallikarjun na Modi da Cheithakhre. Neet exam da achauba wathok lehenkiba amasung chahi ama helaba Manipur gi Hingsagi Matangda thabak amata paikhatlaktaba mari leinana Congress President Mallikarjun Kharge na Prime Minister Narendra Modi da akan mawafam kayamarum phongdoktuna Cheithakhre. Parliament session mangoina na pikiba mahaki warolda Manipur da thogliba tha 13 suraklaba hingsa asi loisinnaba Prime Minister Narendra Modi na thabak paikhatpagi mahutta ngasi fawa wa amata ngangdana leiri haina akan mamaral siki. Hojik leiriba Manipur gi issue asi loisinnaba hotnabagi mahutta Modi na masagi lengak kannanaba hotnaduna mikhalda mai onsinduna leiri haina su kanna yaningdaba phongdokli. 15 suba Lok Sabha gi session hodokringai mamangda Prime Minister Modi na phongdokhiba wafam kharagi paukhum piraduna Kharge na hai Modi na mahaki wafam sing asi chamara khanna adumak phongdorakhigani mamangda phongdokhraba amasung thabakta onthokhidraba wafam sing makhatana kayarak phongdoktuna miyamda utchai khigadage haina Kharge na hangki. Neet exam da chayetnaba leiriba sing Manipur da thogliba Hingsagi matang amasung handakta West Bengal da thokhiba Neet exam da chayetnaba leiriba sing Manipur da thogliba Hingsagi matang amasung handakta West Bengal da thokhiba train accident ki matangda Modi na mahaki mahausagi hainabi wangang khaktamak phongdoktuna lakli. Neet exam amasung atai entrance exam singda question paper leak oikhibagi matangda ngasi fauba masagi asoiba adu sengdokpa ngamjadri. Asoiba sing asigi teksak sing Modi gi lengakna pugadabani. West Bengal da thokiba train accident ki matangda Prime Minister Modi na wafam amata phongdoktana leiri. Tha 13 helaba Manipur gi violence asigi matangda su wafam amata phongdoktri. Prime Minister Modi na ngasi fauba Manipur da chatuna thokliba hingsa asi loisinnaba thabak paikhatri. Assam gi ichau amasung matam sangna panthaduna leirakliba national census kayagi matangda su khudakta Modi na waration puraknaba hotnafam thoi haiki.